ngasi Ramesor wasak lauragani Surchandra Saugotpasingna mifam pangthokre haukiba ing lising ani taratreta pangthokiba taramatoi suba Manipur Legislative Assembly election da Kaksing Assembly constituency da Congress ki ticket mai pakiba Yankhom Surchandra gi mathakta second takiba BJP gi mirep Mayang Lambam Ramesorna High Court of Manipur da thaba election petition amada court asigi justice MB Muralidharan na tha asigi mangada takiba order adu Election Commission of India na khangalakpa matung inna Manipur Gazette ta phongkhraba matung da Assembly Secretariat na Mayang Lambam Ramesor bu MLA oina wasak launaba sem saba loikhre NIA na investigation gi mingda salai gi depositor sing wahan ba chumde NIA na laukhatpam thokpa ain gi khongthang sing laukhatana lairaba depositor mayambu investigation gi mamingda sahi kaya wahan badi achumba khongthang natte depositor singna hangliba wahangi paukhum NIA na pifam thoi haina JSC4 salai depositor singna thadorokpa serol amana haire serol asina hai tha asigi anida NIA gi special court na kuina thingjiluraba salai holding private limited ki office amasung bank account sing hangdokpa yare haibagi order ama takhiba asi taramna OE amasung achumba khongthang ni haina lawe maramde NIA gi mandate ta lalhobaga mari lainaba isuda thingjinba company amagi office amasung account sing kuina thingjinba asi ain gi midyangda achumba khongthang natte makhoi gi hak lai haiduna NIA na high court ta special court ki order adu state of winaba wakalakpada JSC amasung miyamna angakpa pokpaga loinana yaningdaba phawe lamdam asibu chawkhatnaba lamdam asigi misingna chalaijaba private company da miyamna sel thadaba haiba asi malem pumnamaki chatnabini matam gi government asu salaiga chatminaduna pukning thogatpa utkhe loinana lamdam asigi akhang aisingna su salaibu sagotkiba kaya asina miyamna thajaduna sel thamlubada salaigi depositor singbu lana upham thokte industry amata leitriba lamdam asida nongmagi su nomlaga tanjarakpa selep macha macha tungsinduna lamdam asigi semilon faganaba honarakpada salaida yauramba narengbam samarjitna political party ama linkhalakpa amasung ain gi wangmada khongthang ama thangkhiba adu depositor mayamgi apamba nathide amasung depositor singi maral natte hojiksu narengbam samarjit ki mathakta thigatpada kananasu ayetpa leite tawbadabu miyam wahanaba salai thingjinbade miyamna yaningde NIA na yamna transparency leiba agency ama oiragade miyamgi wahang haibade samarjit ki mathakta thijinba adu hojik kari matang amasung phibam yaurabage maral leire hairaga hojik phawba mahakbu phanaba Interpol gi khuthangda warrant issue thadabagi maram karigino India da leiba UK government ki high commissioner embassy da NIA na kari taksinba leirabage paukhum pifam thoe laukhatpam thokpa ain gi khongthang sing laukhatana lairaba depositor mayambu wahan badi achumba khongthang natte salaida thamba miyam gi sel manghanabagi thawong ase miyoibagi hakki mijeng dagi de miyam gi economic right khongaw nabane kangla dagi AR tanbagum Manipur dagi NIA chatkhraw haiduna miyam gi ihuk laknabagi bartan tawbagum thokani CM asana laira anang sing mamitagi mapita haloi amasung salaida thamliba athingbaga mari lainaba case NIA dagi lokthokani haina assembly gi floor da pikiba thajaba adu ngasi phawba thabakta onthok pidriba ase athuba matamda thabakta onthok piyu salaida sel thamluba depositor singi sel manghandanaba lambi soidana pibigani haibage thajaba thamli haire miyoi ahum sikhre sikhiba masing chamaga mawda taret sure India gi apunba case lak marifu manga hele haukiba pung kun marida COVID-19 positive oiba miyoi ahum sikhibaga loinana hojik phawbada laina laichat asina Manipur da siankhiba masing chamaga mawda taret sure Kamala Harris na US ki ahanba Indian American Vice President oiragani US ta Joe Biden na nauna president oirakpada Indiana anauba sel thumgi oiba mari ama laklagani haina asa tawri Arunachal Pradesh ka nagnaba maphamda rail line ki thabak yangsinnaba Chinese president na khanghankhre China ki khanong chupta leiba Sichuan province dagi Arunachal Pradesh ka nagnaba Tibet ki Linzi phawba samnahanabagi damak paikhatpa US dollar billion 47.8 ke railway project asina ngamkhai area da tangdu laitaba purakani haina phongdokladuna Chinese president Xi Jinping na rail line ki thabak yangsinnaba official singda khangankhre haire
Qinghai Tibet Railway Project ki matungda Sichuan Tibet Railway asina Tibet yausilakpa anisuba railway line oigadawri. Masi Kha Nongpokta leiba Qinghai Tibet Plateau fauraga chatkadabani haina China gi official oiba media na haikhi. Sichuan Tibet Railway asi Sichuan gi capital Chengdu dagi tingba hobani amasung masi yaan amadi Kamdo fauraga Tibet ta changlakpane. Masina Chengdu dagi Tibet ki capital Lhasa faubagi journey asi pung nifu nipan dagi pung taraga humdoida tensil hale. Linji natraga Nayingsi hairiba asi Arunachal Pradesh ki ngamkhai ga yamna naknaba mafamda leibane. India amasung China gi marakta ngamkhai gi yenaba leiriba asida kilometer 3,300 marifuga nipan sangba line of actual control LAC yaure. Masi de facto ngamkhai oina leibani amasung China na Arunachal Pradesh asi Kha Tibet ni amasung makhoi gi ni haina claim tawre. Linji da yamna maru oiba airport amasu leire. Masi Himalayan lamdamda China na saba airport manga gi manungda ama oire. China na paikhat liva khungthang kaya asi India gi mafamda yamna nungnang ba pokningai oire. Yaan Linji section asi kilometer 1,000 supna taramathoi sangli amasung masi gi maraksida station kunga taruk leire. Section asida train sing pung amada kilometer 100 chani phawbo yangna chengani haina thajari. Sichuan Tibet Railway Project asi yuan billion sahumga taramapan dasmik nipan US dollar billion nifutare dasmik nipan sangani haina panari haina Chinese state na chalaiba Global Times na report tawki. Anauba railway line gi project asi Communist Party na Tibet ta anauba mawongda sasan tawnaba thorangda yamna khudong chahangani. Jati gi apunba gi saktam yokhatpa amasung ngamkhai gi area da tangdu laitana thambada project asi yamna maru oi haina President Sina video conference amada haiki. Sichuan Tibet Railway asina Tibet lamdam gi semit lonso yamna thuna sakhut hangani. Madu khakta natana ngamkhai ngak senbadasu yamna maru oigani haina. President na project asigi yan nayingsi Linji section gi thabak hogdringai mangoina na haiki. Azerbaijani forces na Nagorno-Karabakh ki maru oiba city Khudum Chankhre. Nagorno-Karabakh ta tha ama hena Armenian forces ka lal sokna duna lakliba Azerbaijani forces na wathok oiraba lamdam asigi yamna maru oiba sahar Susi Khudum Chankhre haidi. Susi aikhoi gi ni Karabakh aikhoi gi ni haina Azerbaijan ki president Ilham Aliyev na Susi Khudum Chanbagi wafam laukthokladuna television da thadokiba jati gi biba paujel amada haiki. Susi hairiba city ase ethnic Armenian forces na control tauba Nagorno-Karabakh ki capital Stepanakert ke kharom da kilometer 10 rom satlaga singthakta leiba amasung Armenia taba main road ki nakal gi leiba sahar ni. Masina maram oiduna sahar ase Khudum Chanba haibase military gi oina yamna khudong chaba ama oide. Ethnic Christian Armenian singna taba Nagorno-Karabakh ase Muslim leibak Azerbaijan gi manung channa leirambane. Adubu ing 1993 da soknakhiba lal gi matungdagi ethnic Armenian singna control tawduna lakle. Lan adugi matungda khwaidagi chawna khut thoknaba oina haukiba September 13 ta Muslim leibak Azerbaijan amasung Christian singna majority oiba Armenia gi marakta khut thokna rakhe. Azerbaijan ase Turkey na fongna support tawri amasung Pakistan na su support tawi haina thajari. Nakal amaromda Armenia ase Russia gi ally amasung Armenia da landarakpa matamda Russia na ngakthokpigani haibagi agreement phawba leire. Armenia amasung Azerbaijan gi lal lebhannaba kanna hotnarabasu ground dadi ceasefire gi mami amata udri. Mapan gi force na su ithil piba maramna lal asi sauthorokadra haina chingnari. La Liga Messi na bench ta phamlaga starting tawkhraba matungda Betis ki mayokta goal ani chankhre. Lionel Messi na ngarang goal anirak chanaba amasung Barcelona bu Real Betis ki mathakta homda mga anida mai paghanbagi lamjingnaba bench tagi sanaba thokibaga loinana. Catalan singgidamak La Liga da game mari mai paktana sangsilamkhibadu loisilhankre. Messi ani suba hapki sanaba horakpada yahunki amasung Griezmann bu ngak senbinaba leitraba net amagi manungda tep toksinba yahannaba phajaraba masana ama puthoki amade. Barkana nifuga mapan suba minita amuk mangjil thahankhe. Adubu Frenchman asina penalty ama manghanba yauraga hap mamangda khudong chaba mari manghankhe. Barca gi all time topper scorer Messi na matung tarakpada
penalty ama goal chanduna hompumathoi suba minute makhoigi mangjil thabadu makha sangthahanki penalty ase Aisa Mendaina Dembela gi shot ama thinghaunaba mahaki khut sijunarubagi damak bar review tawraga pikhibani amade direct red card amaga supiduna tanthokhi Messi na nahakbu game mai paknaba option hena piba haibase ikhang khangnarabo oiba maramna mahakna pitch ta changlakpa matamda squad ta yauriba pumnamakta masida lumna lawi haina Barca gi Jordai Albana haiki ngasidi mahak sanaba changlakhi amade game gi masak hongdokhi mahak ase mipum khudingmakta tonganba player amani amasung aikhoi ase mahakna pitch ta leiba matamdadi tonganba team amani comment na makata na haiki karigumba mahak masa nungaitaba karigumba amata leiramdrabade mahak starting da yauromgani mahak ase kanano haiba aikhoi loina magna khangi amade aihak magi matangda chingnaba amata leite aina mabu nungtigi thabak tawbadu ui mahak starting da de yaukhidre adubu mahak na anisuba hapta yamna maru oiba oikhe Betis na sanaroi tarana sanarabasu goal ama handokpadi ngamkhi goal adu striker Ronel na left wing da Alex Merino na yamna yangna chengkhalaklaga khaidorokpa pass ta athapa post lom da kauksillaga chankhivani amasung ahum ani da laihankhivani adubu Messi na teammate Sergi Barto dagi angakpa back heel pass ama lauksillaba matungda ball du net ki mathak thangba kasinda kauksinduna goal ase yamna thuna chingnabagi wangmada thamkhi aduga sahi taraga taret khakta ngairiba Pedraina Sergi Barto dagi amukasu pithorakpada fajaraba pasta manga suba goal chankhi manager na mahakpu starting da haptanaba decision ama laukhibani amasung ani suba hapta mahakna manglomda changsinaba amadi game mai paknaba aikhoibu tasengna mateng pangkhi mahakna pitch manungda leibada aikhoi loinamak masida hena pamjai aikhoi mahaki matengdagi phagalakle haina Albana haikhi sahi asige Indian Premier League ta Delhi na Mumbai ga final da thengnaragani final ase lakleba November gi tang tara leiba kokpa numit ki numidang pung 8 makhai da Dubai International Cricket Stadium ta sanaragani